Paomee Singna laishang amagum lounariba Major Khul leiba Manipur Press Club ki building Ising Thumjinkhibadagi E-Pao ki Thabak thouram Singda Chaona Akaiba Pire Cyclo Remal na pirakpa chaitheng ki saruk ama oina state asida ichau ki chaitheng akan mamong da fanglei Masida numit khuding ya chumba pau kaya miyam de yaholiba Paomee amadi media firm singsu achoba chaitheng fangtabanate Paomee singi yamna maru oiba mafam ama oibata natana function amadi press meet kaya numit khuding ni pangthoktuna miyam gi mit na kong ohinbada achoba mateng oiriba Manipur Press Club ki building Ising na Thumjinkhibadagi ngasi pauba chakthok chaksin tauba yadana leire masina Press Club asina pangthopa mahausa gi thabak thouram kaya da Chaona Akaiba Pire Press Club ki ground floor da leiba reception counter amadi lokta khol gi saruk sing ngasi so adumak Ising thumjinduna leire Aduma pungasi ki wena Ising thumbagi changasi khara hathabagi mawong leirabasu mahusagi fibam da muk hanjilakpada kayam kuina changkhigadagi haibadu di tammangamtre Aina hosik leisariba mafam asina Major Khul leiba All Manipur Working Journalist Union amju Press Club leiriba adumagi kogi building gi mamangdani handaki isaosna achoba saitheng phangba singi manungda Paomee khunai gi oinadi laishang ni haina lounariba adonglaba Manipur Press Club ki building ase ising isau gi saitheng phangba singi manungda oiduna hauju fawda koi ising na thumjanba mafam ama oiri akoina mafam ta lakpa matamda akoi foot amarongi sangda hanthabagi mamidi leiriba club asigi akoibada leiriba fencing dagi chorakpa ma khangba ngame adubo hanagumna akoigi ising si loinamak kangkraba matungda hanagi filmda leirakpa haibadudi karamba matamda leirakadagi haibadudi housing makki oinadi khangba ngamdre maruoina Paomee singi oina yamna laishangnena khanjariba Manipur Press Club ki housing asi ising isaugi saitheng phangba imphal manuda leiba tonga tonga mafam singi saitheng phangba singi manungda ama oiduna housing mafam asi ising isaugi marakta leiduna karamba matamda hanagumna Manipur Press Club amasong All Manipur Working Journalist Union gi akogi leiriba office asi mahusagum thaba haugadagi haibadudi housing makki oinadi haiba ngamdre iram singi matangda paudam jariba cameraman anangaloinana nabukumar khagopam TOMTV amju Press Club Major Khul Imphal